ꯍꯟꯗꯛꯇ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 18ꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯅꯕ ꯗꯦꯗꯂꯥꯏꯟ ꯄꯤꯔꯛꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯇꯧꯔꯛꯂꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤꯒꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤꯡꯒꯤ ꯃꯔꯥꯏꯕꯛꯅ ꯀꯝꯗꯧꯕ? ꯚꯦꯂꯤꯗꯒꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 3 MLA 3ꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯠꯇꯒꯤ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯆꯤꯡꯒꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯈꯔꯗ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯄꯣꯄꯨꯂꯦꯁꯟ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯐꯝꯁꯤꯡ ꯎꯈ꯭ꯔꯨꯜ, ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯤꯠ ꯑꯃꯃꯝ ꯍꯦꯟꯒꯠꯇꯨꯅ ꯄꯨꯟꯅ ꯁꯤꯠ 3 ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯟꯊꯣꯛꯀ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯈꯪꯃꯤꯟꯅꯈꯤꯁꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯣꯄꯨꯂꯦꯁꯟ ꯃꯤꯁꯤꯡꯒ ꯕꯦꯖ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯃ ꯑꯗꯨꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯃ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯄꯣꯔꯁꯟꯗ ꯌꯦꯟꯊꯣꯛꯂꯒ ꯁꯦꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯈꯔ ꯍꯦꯟꯅ ꯂꯥꯏꯅ ꯍꯥꯏꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ 30 ꯂꯥꯈ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯤꯠ ꯃꯁꯤꯡ 70 ꯑꯁꯤꯅ ꯌꯦꯟꯊꯣꯛꯄꯗ ꯀꯌꯥ ꯊꯨꯡꯅꯒꯦ ꯍꯥꯏꯗꯨꯅ ꯌꯦꯟꯊꯣꯛꯂꯒ ꯊꯨꯡꯅꯔꯤꯕ ꯃꯤ ꯃꯁꯤꯡꯗꯨꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯃ ꯍꯥꯏꯕꯗꯤ ꯀꯦꯟꯗ꯭ꯔ ꯑꯃꯃꯝ ꯁꯦꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯕꯗꯤ ꯄꯣꯄꯨꯂꯦꯁꯟꯗ ꯕꯦꯖ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯁꯤ ꯑꯁꯤ ꯅꯧꯅ ꯕꯥꯎꯟꯗꯔꯤ ꯌꯥꯠꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ 4ꯔꯛ ꯇꯧꯈ꯭ꯔꯦ꯫ 1952ꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛ 1952ꯒꯤ ꯃꯈꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯅꯤꯁꯨꯕꯗ 1962ꯗ ꯑꯃꯨꯛ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯍꯨꯝꯁꯨꯕꯁꯤꯅ 1973ꯗ 1970 ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤꯒꯤ ꯃꯇꯝꯗ 1975ꯗꯒꯤꯅ 1977 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯅ ꯃꯔꯤꯁꯨꯕꯒꯤ ꯑꯁꯤꯅ 1981 ꯑꯗꯨꯒ 1991ꯗ ꯗꯦꯀꯦꯗ ꯑꯅꯤ ꯑꯁꯤ ꯒꯦꯞ ꯂꯩꯔꯒ 2002ꯗ 2002 ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛꯀꯤ ꯃꯈꯥꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯤꯁꯨꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠ 4 ꯃꯅꯤꯄꯨꯔ, ꯑꯁꯥꯝ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 18ꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯍꯧꯗꯕ ꯂꯦꯝꯍꯧꯔꯤꯕ ꯅꯣꯔꯊ ꯏꯁꯀꯤ ꯁ꯭ꯇꯦꯠ 4 ꯑꯁꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯔꯛꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯑꯣꯏꯅꯗꯤ 2023ꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯦꯛ 2002ꯗ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ 2001ꯒꯤ ꯁꯦꯟꯁꯁ ꯗꯇꯥꯗ ꯕꯦꯖ ꯇꯧꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤꯁꯨ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯇꯥꯔꯕꯗꯤ 2001ꯒꯤ ꯁꯦꯟꯁꯁꯀꯤ ꯗꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯒꯗꯕꯗꯤ 2002ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯅꯣꯔꯊ ꯏꯁ ꯁ꯭ꯇꯦꯠ 4 ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯎꯍꯟꯗꯅ ꯗꯤꯐꯔ ꯇꯧꯔꯒ ꯊꯝꯂꯝꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯐꯣꯔꯦꯅꯔꯁꯤꯡꯒꯤ ꯏꯁꯨꯒꯤ ꯑꯉꯛꯄ ꯐꯪꯅ ꯏꯟꯐ꯭ꯂꯛꯁ ꯊꯣꯛꯇꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯜꯂꯛꯈꯤꯕ ꯑꯗꯨꯅ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤ ꯈꯟꯗꯣꯛꯅꯕ NRC ꯍꯥꯟꯅ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯥꯝ ꯑꯦꯖꯤꯇꯦꯁꯟꯒꯤ ꯑꯀꯟꯕ ꯃꯨꯚꯃꯦꯟꯠ ꯑꯃꯅ ꯍꯧꯔꯛꯇꯨꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯑꯁꯤ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤꯁꯨ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥꯅ ꯅꯥꯔꯣꯜꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯄꯨꯂꯦꯁꯟꯗ ꯑꯟꯅꯦꯆꯔꯦꯜ ꯒ꯭ꯔꯣꯊ ꯑꯃ ꯂꯥꯛꯍꯟꯈꯤꯕꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯏꯁꯨ ꯑꯃꯅ 2001ꯒꯤ ꯁꯦꯟꯁꯁ ꯑꯁꯤꯗ ꯄꯥꯔꯇꯤꯀꯨꯂꯔ ꯗꯤꯁꯇ꯭ꯔꯤꯛ 3ꯗ ꯍꯥꯏꯕꯗꯤ ꯁꯦꯅꯥꯄꯇꯤ, ꯆꯥꯟꯗꯦꯜ ꯑꯗꯨꯒ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯕ ꯗꯤꯚꯤꯖꯟ 9ꯒꯤ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯑꯣꯏꯐꯝ ꯊꯣꯛꯄ ꯃꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯂꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯕ ꯗꯤꯚꯤꯖꯟ 4ꯗ ꯃꯥꯎꯃꯔꯥꯝꯗ 143.12 ꯍꯦꯟꯒꯠꯂꯛꯈꯤ, ꯄꯥꯎꯃꯨꯇꯥꯗ 122.63, ꯄꯨꯔꯨꯜꯗ 168.78 ꯑꯗꯨꯒ ꯁꯥꯏꯇꯨ ꯒꯝꯕꯤꯖꯥꯡꯗ 53.95 ꯍꯦꯟꯒꯠꯂꯛꯈꯤ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯅ ꯆꯛꯄꯤ ꯀꯥꯔꯣꯝꯗ 117.76, ꯃꯣꯔꯦꯗ 61.87, ꯃꯆꯤꯗ 58.06 ꯑꯗꯨꯒ ꯆꯥꯟꯗꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ 40.89 ꯍꯦꯟꯒꯠꯂꯛꯈꯤ꯫ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯀꯁꯣꯝ ꯈꯨꯂꯦꯟꯗ
64.42 hengalaki. Maram aduna unnatural growth ki problem laibana data asi maram chadi haiduna achauba complaint ama laiki. Asigumba maram mayam asina All India gi oina 2002 gi census asida North East State mari asina yahodabagi achauba maram amani. 2001 gi census ki final report phongdingai da provisional figure ama hana phongi. Provisional publication asida based tawraga hotpa matamda mau marangi decadent growth rate asida hengalapasi 143.12% hengalaki. Masida world gi context amuk yengba matamda 2001 da world gi oina world decadent growth rate asi 10 point something kaktani. Aduga whole India gi oina yengba dasu 17 point something kaktani. Aduga Manipur gi oina punna amuk yengba matamda district kharada asuk yamna growth heli hairi basi yaukshalaga punna 21 point something kaktani. Masidagi ekoina irai laina khange hairiba district ahumgi subdivision mapanda unnatural oiba mawonga population khangen henkalakwa haibasi chawpok mayam ama poe haiban. Chawpok sing asi kadaidagino kadaidagi lakuno haibadumadi mayamna loina khangla leiraba wafam amani. Yumthamnariba Myanmar Burma dagi lepa leitana sangsinlakliba illegal immigrants singni haibada haimanba thoklot. Karigumba population gi data asi makoina achumbani hairagadi hairiba mafamsing asida leiriba nupising asina mama amana chahi amada angang ahum changda pokpagi phibam lai. Nupi amana chahi amada angang ahum pokpa haibasidi mi di laigadana lai phoba ngammarudaba wafamni. Maram aduna masigi problem sing asi lakpadagi Registrar General of Census phoba yaunaki. 2007 gi January tarik 18 da Guwahati High Court ta petition ama thabadagi judgment amakak toraki. Hairiba district ahum asigi subdivision mapan asigi population asi abnormal oire. Masi li survey amuk taw maruina head count taw adugi matung inna census finance tawgudabani haina order ama piraki. Matamdugi Manipuri government na head count tawnabagidama helicopter sirinaduna yamna kanna honaki adubu hairiba mafamsing asigi household sing asi available oidabadagi adumak tokibani. Aduna Registrar General of India na figure chamagi mathakta leiba mayam asi atai Sandel gi amadi Ukul district ki asi tokraga Senapati gi subdivision mari asigi manunda ahumdi Paumata amadi Purul subdivision ahum asi khaptamak modified toki. Hana 143 decadent growth rate oikibasing asi 39.16 39.16 ta table da same laga handhan kibani. Adubu delimitation taropada table da same kiba data oibanina technically achauba problem ama lakhi. Delimitation tawbu matamdadi assembly gi constituency gi boundary anauba restructure ama torokpa aduna aroibada laksagadabani. Masigi mamangda population da base tawraga reserve ta seat kaya pigani unreserved ta schedule caste amadi schedule tribe ta kaya pigani haibasi hana hotoklaba matungda area wise allocation lakadabani. Makoina table da reduce tawjakramasu census final report ta mi masing asi asuk oire haizaragasu nupa kayano nupi kayano asingbadumadi khangre. Adugisu mathakta angang kayano schedule tribe kayano schedule caste kayano haibasi khangre. Aduna delimitation gi halakpa matamdadi subdivision ahum asigidi schedule tribe kayano schedule caste kayano haibadu khangdrabanina achauba technical problem asi lakhibani. India gi context ta amuk yengba matamda delimitation gi matangda south ka north ka aduki matik sahet naba haibadu oidi. South na hairibana emergency lapthokibadagi south ki oina population planning tawkibadagi population growth leitre. Aduga north tadi population gi growth rate asi boom tawkre. UP da Bihar kaptada India gi population asi 40% contribute tawkre. Aduna south tagi MP seat masing khara hanthaраklaga population hengalakliba north lomdana MP gi seat masing hengalapagi phibam asi lakpadagi delimitation gi matang asi Manipur da khaptanatana India gi oina charangnaba asi adumak laikigani. Maram aduna Manipur gi oina delimitation tawge harabadi 2001 gi census report adu amuk hanna resurvey tawhanba ama changi. Aduga masidagi hena maru oiribadi delimitation tawdringaida 1950 da base year oiraga NRC hana chana hanba masi natana topa pamai amatana Manipur kanba ngamloi haibasi ekoi
ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯍꯟꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯄꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕꯤꯔꯝꯕꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯗꯨ ꯍꯦꯟꯅ ꯍꯥꯞꯄꯤꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯨꯝꯊꯥꯡ ꯀ꯭ꯔꯤꯌꯦꯇꯤꯚ ꯆꯦꯅꯦꯜꯅ ꯕꯤꯗꯥꯏ ꯄꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫